Leisang Heeden Asi Puwari ga Sagonnaraklaba amadi Kyamgei Meeyam Ngak Senduna Lakpa Maphamni masida politics touduna Meeyam lanna lamjingnaba hotnabiganu haina Keirao Assembly Constituency MLA Lourembam Rameshwar Meitei phongdorakli Kyamgei haibong makhong lampakta chathagadaba 13 suba Khagem Football Trophy 2025 hawdokpagi thoramda wafam asi phongdokladuna mahakna makhatana hai Kyamgei da laiba Leisang Heeden Asi Directorate of Environment and Climate Change ki matinga loinana lamdam masongi pradhan namadi jila parisad singna sengbalakpana ngasigi phibam asi oirakhibane mapham asi ACS ki khul humphunipan gi puwari ga Sagonnaraklaba mapham oibana ngasi phawba chection ngak senduna lakpane makhatana su senakhigani haike nakalamaromda lamdam masigi sanaroi singna ngasi de national ki thakta sanaba Tongan club kayada sanaduna masana thabak pizza bangamle lamdam asigi sanaroi singna ngasi de Manipur khakta natana India asip malemda masak takpa ngamlakli haina so mahak makhata na phongdokhe Kyamgei praja singna yam ngak chaksin nakina Senduna lakpa ni makhata so dum koi senajake ni adun hai lesai ke se koi Kyamgei alaman phakta ni dum koi na yamna hai ta chai khudi ge ga to ga Senduna lakpa ni sida ekeno ngangai ta bji amna haite anu salaga politician am or kanda pengchor bi thobak se matung ai tawbiganu hai ga social media amadi press ki sinau me amakta ai hajari tam tam thoba development da kaida dum tawbiyo mamang su function lamada kai ngang ga hu hai bata ke ko chapu kara kaun ha wi laina adaina ma thamjani medi masadu da chapu ji kana thugai rong ge ba ta thugai hong ge ba ado masal ki dong chaw khara ki makta suk nu ba isat ki tangdu le ta da ba masi ke dong he ge dong tang ta ba khang ge semai lan chapang de mata masida tori ba sarkar ki thang mose pen da ba khara ba do masagi pesam jaga phang bagi makta ahal wa ba tamani hum su ka male wakhal so be thok to biganu ha bajima ai ngasi sana bagi matang kam lokjor kan da ai thu chungok chori Leisang Heeden makhada na ko sing Haina dagi sum chathajarakwa football trophy haitar khagemba football trophy hantak siga tarawmdo rak suba oina pangthok sabani masigi theme se koi hojik yamna kanna Manipur da irang tawriba aduga hana chunaba tawrise koi hanaba khitana koi gi solution por oi haduna sports ta mai onjala kanda ekoi na ngamjaba talent unaraga amaga nungsinana chanana laiminabagi message sama oina koina hantaki 13 Khagem football trophy koi pangthok sabani sida koi team taraga taruk koi lakpi team tra truk se koi leg koina dum chatharaga hantaki February tha last week state koi finance chuk choi na tawjarga district yamba district tagi loi lai adu singi di huji irang laibani na singi district sing di laktre duga atopa koi Infan Valley da west over district sing di yamba loi namuk lai